Manipur gi oina oja hojik yengba matamda lambi thonggi phibam se adugi matik khudong chadaba ma mayong naramni leire khulaksing adugi matik fattaba adugi mayong naduna leiramani haiba tare masida PMJAY gi koi rural gi leire khulaksing amadi lambi thongsing fanabi namakta thadar sempham masi makhogi tender tobu matamda chayenaba leibuna maram roikanda mafam kya khogi tabak shuba huba ngamdana leiri haiba wafam sini oja masi gi matang sida oja ye kamaini ngbe mamang su lambi khogi development work mayam singi matang da using matam sana thaba ngamdabadagi khudong cha daba kya ama mayong nabagi masi gu mache naba kya ama haiba tare adu mayong nadun leiri oja masi Manipur gi development amadi miyam gi da achauba mangjaba mani haiba tare oja kamaini ngi masi matang si masi serious misuse of public resources sai tare masi da Manipur da thengnar la bane adana serious misuse of public resources se yam na misuse to bungam ba kangu je mayam ni kai kum na dong na tawre Manipur do je na amba yare aduga even law and order yam thugai ba aduga sarkar gi oiba adugumba construction natraga sarkar gi oiba developmental work mayam singda atoi akai pibangam ba yakai thungai ba tawungam ba sida akan na ding dong na sidi unare adana taseng na hare gadi ekoi yengbiu ngarangi da powder mani even border pillar number 67 68 da koi taseng na hare gadi koi Chandel district ki Molcham police station na konba Changpol village haibor mani madugi area da ekoi border fencing kaktat la me kain to yauri aro chamana nu ji PMJAY gi poche ato to jaga me amor ga su ngasi kano da news kar da su yaw bani ko na social media da su WhatsApp group kar su ngai the environmental protection union Manipur na ipumena laiba kangu duna madugi poto waisel marine gi ado related environmental work sing da yamna kai do paisa misuse to gi poram khak ngasi hapak pa thengnai ado tongan ba several areas like kano koi kwa kathil gi Pitambra school gi zone adoi moina panmar thengna ba se ade hawu marak chingtham lekai ai isagi pona problem da mai tare adugi yauri adagi ima center mi laisang ade konjen lekai mongchang gai ade bamon ni crossing airport road adagi kha sanjenbam Santipur Pukhambam pareng adagi iro maichrau gi myam singdu da madugi myam ama baisha misuse to gi pinthi jana panam laur to da bi pot ma yauri adagi yam no ai tu se gi lambi thongi PMJAY so ma gi pot gi mathak te yam koi mai lambi gi pot se ban to da myam to dan to adagi nahani koi yanagre mo hai sigi no mete ge horne hai chumain to re hai adagi PW gi engineer adagi aduna si laga sumai hai adagi ni mete semo hojik sadum CMD adum lai aduna seng na ga di ko koi gi mana si pangaba menjallaba mamit chi punjallaba adagi marun thoktraba aduga adamaina laibidong ngasi president rule manung da laibi se birkar se mayam singina praja gi grievances se koi gi popular government learning ai tabi de haram de ena sathiba aruga even tender to boda minus the pire minus 30 the 40 the aibagi aibi pot uji kona press the media da mayam ma phong bo thenari so media thenari masina sumba taraga de koi gi leibak sida koi gi development haiba pot se laitre ekoi ta siang na haraga di ekoi development tongning bagi wakal su chelamdong mandre aduna praja miyang gi oiba hak aduga sel thum na developmental work mayam singigi adar iba acho centrum mayam ama koi crore sarmi changa ga se makoi da lupa cham chani gi pot khala abra makoi na yena bada sai ngai na bada kana no hai daga su yena raga leirabra hai gi wafam sing praja na hari isi kashu laloi adana serious misuse of public resources aina ekoi na hai pot se masigi pot se laloi do pot amani adana masigi pot mayam sing se ekoi na hujikti concern ekoi people ekoi citizen ekoi na su hojikti ekoi na court ekoi gi masidi thong thinba judicial kangur khong thingma mathau tare ekoi gi while sangda maramdi ekoi PIL gumba masi case mayam ama nasi PIL file tawdana sut tawdana tawdragadi masi pot mayam sing senari ba adagi even RTI gi adagi lok adalat ki lok ayukta gi leiba mayam sing sing asidi thong thimina ba mathau tare natragadi masugumba huran city tawba huran lalada sel tanba aduga black money mayam white money onthon honabada taseng na harigadi social worker ni politician ni lebak miyang gi mute oiragi kaina praja miyang gi hak sei manga gi leiraga paisa kana thol again thopa mi masing yam kalaiba praja miyang wahaliba ekoi gi lamdam kunai su maning halile su mayam jana haibada haiman ba thol do wapam masu oire ena is mai tamjani